ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯙꯤꯒꯤ ꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯙꯤꯒꯤ ꯌꯨꯝ꯫ ꯌꯨꯝꯊꯪꯅꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯖꯩ꯫ ꯆꯥꯎꯊꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯌꯨꯝꯊꯪꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯈꯣꯏꯗ ꯈꯟꯅꯕ ꯍꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯏꯄꯥꯏ ꯊꯥꯕꯥꯏꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯟꯙ꯭ꯌꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯟꯅ ꯋꯥ ꯍꯧꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯕꯅꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯍꯪꯂꯛꯄꯅ ꯃꯐꯝ ꯑꯃ ꯐꯪꯖꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅꯁꯨ ꯂꯝ ꯍꯣꯡꯕ ꯑꯗꯨꯒ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯇꯥꯝꯕ ꯏꯆꯤꯛ ꯆꯤꯛꯄ ꯂꯝꯗꯝ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯊꯣꯏ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯈꯕꯔꯗ ꯌꯨꯝ ꯑꯃ ꯌꯣꯟꯖꯔꯤ ꯏꯪꯈꯣꯜꯒ ꯂꯣꯏꯅꯅ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯌꯨꯝꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯗꯣ ꯌꯨꯝꯁꯤꯗꯤ ꯅꯠꯇꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯅꯨꯄꯤ ꯑꯗꯨ ꯇꯍꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣꯁꯤꯔꯥ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯕꯨ? ꯑꯍꯣꯏ ꯃꯥꯅꯤ ꯄꯥꯕꯨꯡ꯫ ꯐꯝꯃꯨ꯫ ꯄꯥꯕꯨꯡ, ꯈꯕꯔꯗ ꯌꯨꯝꯒ ꯍꯤꯡꯈꯣꯜꯒ ꯌꯣꯟꯖꯔꯤꯗꯅ? ꯃꯥꯅꯤ ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ ꯃꯗꯨ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯗꯨ ꯂꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯃꯃꯜ ꯃꯊꯨꯝꯗꯨꯕꯨ ꯀꯌꯥꯅꯣ? ꯃꯃꯜꯗꯤ ꯄꯟꯕꯤꯔꯛꯇꯦ꯫ ꯆꯨꯝꯃꯤ, ꯃꯃꯜꯁꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ, ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯕꯅꯤ꯫ ꯃꯌꯥꯝ ꯈ꯭ꯋꯥꯏꯅ ꯄꯤꯅꯔꯤꯕ ꯆꯥꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯟꯊꯔꯕꯅꯤꯀꯣ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯈꯔ ꯑꯗꯨꯛ ꯂꯩꯕꯀꯣ, ꯑꯗꯨꯗꯨꯅ ꯌꯨꯝꯁꯤ ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯁꯨꯝ ꯂꯝꯂꯦꯝ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯕ ꯑꯩꯒꯤꯗꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯈ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯈꯣꯏꯒꯤ ꯅꯟꯗꯣꯜ ꯑꯁꯤꯒ ꯑꯩꯒꯤꯇ ꯉꯥꯏꯔꯦ꯫ ꯐꯔꯦ, ꯃꯁꯤꯅ ꯋꯥꯐꯝ ꯑꯃꯅꯤꯗꯣ꯫ ꯁꯨꯝꯗꯧꯔꯣ, ꯑꯩꯒꯤꯁꯤ ꯁꯪꯉꯝ ꯑꯃꯒꯤ ꯆꯥꯡꯅꯤꯕꯣ, ꯑꯗꯣ ꯅꯪ ꯂꯨꯄꯥ ꯂꯥꯛ 1-2 ꯍꯦꯛ ꯍꯟꯖꯤꯜꯂꯛꯑꯣ꯫ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯝ ꯑꯁꯤꯕꯨ ꯂꯨꯄꯥ ꯂꯥꯛ 1-2 ꯍꯟꯖꯤꯜꯂꯣ ꯍꯥꯏꯁꯤꯕꯨ? ꯅꯠꯇꯦ, ꯄꯤꯌꯨ ꯍꯥꯏꯕꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯍꯣꯏ, ꯑꯩꯅꯁꯨ ꯍꯥꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯩꯒꯤꯗꯤ ꯂꯝꯁꯤ ꯂꯝꯂꯦꯝꯅꯤ, ꯀꯥꯟꯅꯗ꯭ꯔꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯝꯁꯤ ꯅꯉꯣꯟꯗ ꯍꯣꯡꯅ ꯄꯤꯊꯣꯛꯂꯤꯕ꯫ ꯀꯩꯗꯧꯉꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯂꯝꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯏ ꯍꯔꯥꯎꯒꯨꯝ ꯀꯔꯤꯒꯨꯝ, ꯍꯣꯏ ꯐꯔꯦ ꯄꯥꯕꯨꯡ, ꯂꯝꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯖꯔꯒꯦ꯫ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯀꯔꯝꯃꯥꯏꯅ ꯇꯧꯕ? ꯃꯥꯒꯤ ꯆꯦ ꯆꯥꯡ ꯑꯀꯨꯞꯄ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯕ? ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯣꯏꯒꯦꯔꯥ ꯍꯌꯦꯡ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ꯫ ꯎꯀꯤꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯣ, ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯁꯤꯀꯣ꯫ ꯐꯔꯦ, ꯅꯪꯒꯤꯗꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯩꯐꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯊꯪꯅꯕꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ
ꯀꯔꯤ ꯇꯧꯉꯩꯅꯣ ꯅꯪꯅ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯎꯀꯤꯜ ꯄꯨꯗꯨꯅ ꯂꯥꯛꯂꯣ ꯑꯗꯨꯗꯨꯒ ꯋꯥ ꯂꯣꯏꯊꯣꯛꯅꯔꯁꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯎꯀꯤꯜ ꯑꯃ ꯄꯨꯗꯨꯅ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯗꯨꯅ ꯁꯣꯏ ꯁꯥꯡ ꯂꯧꯅꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ ꯌꯨꯝ ꯑꯗꯣ ꯃꯊꯣꯜ ꯑꯅꯤꯅꯤ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯆꯤꯡ ꯂꯦꯝꯅ ꯐꯖꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯂꯕ ꯆꯦꯛꯅ ꯃꯔꯣꯟ ꯅꯥꯏꯅ ꯀꯣꯏꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯁꯥ ꯐꯨꯂꯩꯅꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯔꯤ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯆꯦꯛꯂꯣꯟꯒꯤ ꯋꯥꯡꯃꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯁꯛꯇꯝ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯌꯨꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯑꯣꯛꯂꯤꯕꯒꯨꯝ ꯈꯜꯂꯤ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯃꯔꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕꯗꯨꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ ꯑꯗꯨꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯣꯠꯄ ꯖꯒꯥ ꯑꯃ ꯑꯣꯏ ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯃꯩꯈꯨꯅ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯏꯪ ꯂꯥꯎꯕ ꯑꯁꯦꯡꯕ ꯃꯅꯝ ꯃꯍꯥ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯕ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕ ꯑꯗꯨ ꯍꯣꯟꯖꯤꯟꯖꯕ ꯐꯪꯕꯗ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯔꯥꯖꯨ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯊꯪ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯪꯉꯛꯂꯤ ꯌꯨꯝ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯤꯠ ꯁꯦꯡꯗꯨꯅ ꯑꯃꯗꯤ ꯂꯩꯒꯗꯧꯔꯤꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯍꯟꯈꯤꯕꯅ ꯌꯨꯝ ꯑꯗꯣ ꯍꯦꯛ ꯆꯪꯁꯤꯜꯂꯨꯕꯗ ꯐꯖꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯂꯩꯔꯤꯕ ꯔꯥꯖꯨ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯈ꯭ꯔꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯌꯨꯝ ꯑꯗꯨꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯌꯦꯡꯉꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯊꯦꯡꯅꯔꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯏꯅ ꯁꯟꯙ꯭ꯌꯥꯗ ꯍꯥꯏꯔꯛꯄꯗꯒꯤ ꯁꯟꯙ꯭ꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨꯕꯨ ꯍꯥꯏ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯥꯖꯨꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯅꯕꯥꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯥꯟꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯂꯥꯎ ꯀꯨꯝꯊꯔꯣ ꯅꯃꯥꯅꯅꯦ ꯆꯥꯛꯁꯪꯗ ꯀꯔꯤꯅꯣꯈꯔ ꯊꯣꯡ ꯊꯥꯍꯧꯔꯤꯕꯅꯤ ꯆꯥꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯕꯨ ꯂꯥꯝꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯅ ꯑꯩꯗꯤ ꯆꯥꯛ ꯑꯃꯠꯇ ꯂꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯆꯦꯟꯊꯈ꯭ꯔꯦ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯍꯔꯥꯎꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯃꯔꯤꯗꯣ ꯁꯟꯙ꯭ꯌꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯃꯗꯤ ꯂꯥꯡꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯗꯨꯅ ꯅꯨꯡꯊꯤꯜ ꯑꯗꯨꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯊꯪ ꯇꯨꯝꯅꯔꯤ ꯔꯥꯖꯨꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯇꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕꯗꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯇꯨꯝꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯤ ꯃꯊꯛꯇꯁꯨ ꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯔꯥꯖꯨ ꯀꯥ ꯑꯃꯗ ꯇꯨꯝꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥꯅ ꯀꯔꯤꯁꯨ ꯊꯤꯡꯗꯦ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯪꯂꯛꯄꯗꯤ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯎꯔꯣꯟ ꯁꯥꯔꯣꯟ ꯍꯧꯒꯠꯂꯝꯕꯅꯤꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ
asumna leplamlaga rajuda yamna munna yengakli matam matu raju mahaki namanakta kanagumba ama leplaga leiribatu sauhum ama phanglakpadagi mangoi hawai am hogulai aduga mahakna yinaka matamdadi mahaki tung oirapna kanagumba miyoi ama phi amuba lituna makoktagina makhong phawba jon thatharaga leplaga leirambadu ui madu uda raju yamna kana lauki but leire haiduna matamadu da raju gi khonjal tabada chauthoi sandhya kedurage haiduna chensilai afing a fai oina chensilakpa aduta raju di phaju khumjaduna kapnu leiramlei ka adugi mai adu sumathang thalakhi matamadu ta chauthoina hai kari torobage ne nangbo haiduna raju da mama yado haidoktuna hangi raju na ai khuya da but lepam mi haiduna hairakpada raju gi khuya da makhoi singsu yengi adubu kana su leiramti raju su yengi matamadu ta magi matungda raincoat ama yanura leiribadu uri madu ubada raju na aiti asigi raincoat si but oiribu ningure adumna hairakpada chauthoi noklaga hai nangbo ibo aduk yamna pangdrabadi matau karamna mi oini nipa mandeda asumna hairaga noi matam maduta sandhyana yaresi angana kidinga sida amung noksilurano asumna hairakpada chauthoina fare adudine tumna batoro maisi muthat luro ndragana muthat kanuro adumna hairakpada rajuna muthatlo haidunna hairakpadagi muthatlamli chauthoi amadi sandhya amukhanna makhoi kada chatkhi matamadu rajuna asigi raincoat china aibu hekki helladana asumna khallaga mahak hipthaki ngaihak hek leibaga raincoat ado phuk longna haugalakli aduga rajugi manakta paraprap sangchilai aduga tumliba rajugi phajupato sat haiduki madugi matungda rajugi makhori aduda karak mesalai raju mamit khangpang pangi adugi yengkhalakpadadi raincoat adugi koki saruk aduta ngangsangngangna ilanglangna migi mamit manba ma pangthorakli aduga maya aduna ingangngangna higalakli madu ubata raju di yamna kana lauki mahangna adumna lauraga haugalakpadadi nongpungan ngandrun leiramli tauribasi mahaki mamang oidun leiramki matamadu rajuna masigi raincoat chi aigi mangdadi put olaga la amini ngarang ima hoi baba hoi khar matung da kidi ai sudum tum khramale hauji du namang asomna khalaga mahak su phamung taki haugalakli tum thaba yadraduna mahak na haugalakpadati mama mapa hoi su haugatuna leiramli adubu ngan thoidi haugatlamdri masigi matung da gidi chauthoina raju da ichari ngasi ri yahong ngalida yum anubuda leibasibu nungaibro haiduna hangi rajuna nungai phom khangdi mangda butki but ngakta hairakpada ngaw chauthoi amadi sandhya hauna nukli masigi matung chauthoina fare ngasi di aikoi koithok lusi maramaduna nakoi su maime tathoklo ayuki breakfast tawtholuro induga aikoi mafam kharata koiba chatlusi hairi wafam madu tabada tumdrun leiramba nganthoi su harauduna chenthorei asengbakida babung haiduna matam maduda chauthoina asengbagini ne haiduna makhoi harauminari masigi matung makhoi su mamai mami taba amadi ayuki chakataba punamak chawa thakpa lorba matungda ananba phijon setuna makhoi lamkhara koronabagida makta thorakli masigi matung makhoi phaja ba haikol leikon amadi garden singda changduna yamna harau nungaina langthokli aduga haura mathel kaya su sari madugi matungda makoina pochai yumpham dukal kaya da chatuna amadi kethel da changduna pochai mayam ama leiri asum pot lerakpa matamda sandhyana yamna laptakna lai phadi khari joli batu uri matamadutta sandhyagi magi machanupi nganthoina su uraduna ada leiriba lai phadi bi singasigi marakta chalusi lai phadi bi leirusi hairi sandhyana su mahaki machanupi nganthoigidamakta lai phadi bi ama leiningduna lai phadi bi yoliba dukal aduta miyeng thamlubani nganthoi amati sandhya parap lai phadi bi yoliba adomda changsinki maduda chauthoi amati raju su karomdana mokhoina changlibasina haiduna matung inerakli sandhya amati nganthoi mokoi ani lai phadi bi makal asum khalaka matamda nganthoi laidhi ama khalli hariba laidhi asi hek yengwada mawga mai tawi ataigi laidhi singa iman manati matam aduda sandhyana machanupi nganthoida
ꯃꯁꯤꯒꯤ ꯂꯥꯏꯙꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯙꯤ ꯑꯃ ꯂꯩꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯒꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯉꯥꯟꯊꯣꯏꯗ ꯅꯪꯒꯤ ꯂꯥꯏꯙꯤꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯌꯥꯝꯅ ꯃꯥꯜꯂꯤ ꯃꯌꯥꯒꯗꯣ ꯈꯌꯥꯠ ꯖꯧꯒꯗꯣ ꯅꯥꯔꯨꯝ ꯖꯧꯉꯩ ꯍꯤꯒꯠꯂꯗꯅ ꯃꯃꯤꯠꯀꯥꯗꯨꯅ ꯆꯐꯨꯃꯨꯛ ꯂꯥꯎꯔꯗꯨꯅ ꯅꯪꯒꯤꯗꯨ ꯂꯥꯏꯙꯤ ꯚꯨꯠꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯍꯥꯏꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯑꯗꯨꯝꯅ ꯈꯟꯅ ꯐꯠꯇꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯣ ꯂꯥꯏꯙꯤꯁꯨ ꯂꯩꯗꯤ ꯑꯗꯨꯗꯨꯒ ꯂꯥꯏꯙꯤꯒꯤ ꯄꯩꯁꯥꯗꯤ ꯄꯤꯔꯝꯃꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯍꯧꯔꯤꯕꯗꯨ ꯉꯥꯟꯊꯣꯏ ꯁꯟꯙ꯭ꯌꯥ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤꯕ ꯂꯥꯏꯙꯤꯗꯨ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯒ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯁꯨ ꯌꯣꯟꯕ ꯂꯥꯏꯙꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯛꯂꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅꯇ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯤꯚꯤ ꯀꯥ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯁꯟꯙ꯭ꯌꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯆꯥꯛꯁꯪꯗ ꯆꯪꯈꯤ ꯆꯥꯎꯊꯣꯏꯁꯨ ꯇꯤꯚꯤ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯕꯗꯨ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯊꯅꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯑꯉꯥꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯅꯪꯒꯤ ꯅꯁꯛꯁꯤ ꯎꯗ꯭ꯔꯒꯗꯤ ꯍꯦꯛ ꯂꯩꯉꯝꯗꯕ ꯑꯉꯥꯡꯁꯤꯡꯅ ꯃꯦꯟꯈꯠꯄ ꯉꯝꯕ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡ ꯇꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯁꯦ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯪꯁꯦ ꯄꯦꯟꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯁꯟꯙ꯭ꯌꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯥ ꯃꯈꯥꯏ ꯑꯃ ꯋꯥꯠꯂꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯃꯊꯛ ꯊꯪꯕꯒꯤ ꯌꯥꯊꯪꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯑꯣꯐꯤꯁꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯟꯙ꯭ꯌꯥ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯌꯥꯔꯒꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯑꯀꯥ ꯑꯀꯨꯝ ꯇꯧꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕ ꯂꯝ ꯑꯁꯤꯗꯒꯤ ꯇꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯀꯥ ꯑꯀꯨꯝꯗ ꯄꯨꯡ ꯐꯅꯌꯥꯝꯅ ꯃꯥꯡꯂꯅꯤ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯅ ꯍꯥꯏꯔꯤ ꯆꯥꯎꯊꯣꯏꯁꯨ ꯋꯥꯐꯝ ꯑꯗꯣ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯈꯔ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯁꯟꯙ꯭ꯌꯥꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯟꯙ꯭ꯌꯥꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯏꯇꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯃꯁꯤ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯁꯟꯙ꯭ꯌꯥꯁꯨ ꯍꯔꯥꯎꯗꯨꯅ ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯂꯦꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯂꯥꯏꯙꯤ ꯑꯗꯨꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯣ ꯊꯥꯡꯀꯠꯂꯛꯈꯤ ꯑꯗꯨꯒ ꯃꯉꯛ ꯑꯗꯨꯁꯨ ꯅꯣꯝꯂꯛꯈꯤ ꯇꯧꯔꯤꯕꯁꯤꯗ ꯁꯟꯙ꯭ꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯀꯤꯕꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯟꯙ꯭ꯌꯥꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯈꯤꯕꯅ ꯃꯃꯥ ꯍꯣꯏ ꯃꯕꯨꯡ ꯍꯣꯏ ꯃꯄꯥ ꯍꯣꯏꯅ ꯀꯧꯔꯤꯕꯗꯨ ꯁꯨꯡꯇꯥ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯉꯥꯟꯊꯣꯏꯗꯣ ꯂꯥꯏꯙꯤ ꯑꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯝꯂꯒ ꯉꯥꯟꯊꯣꯏꯒꯤ ꯃꯊꯥꯗ ꯆꯦꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯒꯤ ꯂꯥꯏꯙꯤꯁꯤꯕꯨ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯆꯥꯎꯊꯣꯏꯅ ꯑꯣ ꯏꯆꯥꯅꯨꯄꯤꯅ ꯃꯈꯨꯠ ꯃꯁꯥꯁꯤ ꯂꯦꯡꯍꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯥꯏ ꯏꯆꯥꯅꯨꯄꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯀꯧꯕꯕꯨ ꯇꯥꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯔꯥꯖꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯥꯟꯊꯣꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯥꯒꯗꯕꯒꯤ ꯌꯦꯡꯕꯒꯨꯝ ꯔꯥꯖꯨꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯙꯤꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯗ ꯃꯁꯛꯅꯦꯅ ꯕꯨꯠ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯗꯥꯏꯗꯅꯣꯃ ꯂꯧꯊꯣꯛꯈ꯭ꯔꯁꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯔꯥꯖꯨꯗ ꯐꯨꯒꯦ ꯇꯧꯏ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯩ ꯀꯩꯅꯣꯅꯦ ꯅꯕꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦꯅꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯗꯁꯨ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤꯕꯅꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯔꯥꯖꯨ ꯏꯟꯅꯔꯛꯂꯤꯕꯅꯤ
ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯔꯥꯖꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯉꯥꯟꯊꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯣ ꯈꯤꯇꯪ ꯉꯥꯁꯟꯈꯤꯕꯗꯨ ꯔꯥꯖꯨꯅ ꯎꯔꯤ꯫ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯔꯥꯖꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯄꯣꯛꯆꯔꯕꯁꯨ ꯃꯄꯥꯍꯣꯏꯗꯗꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯗꯣ ꯊꯥꯖꯕꯤꯔꯣꯏ ꯈꯟꯕꯒꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯉꯥꯟꯊꯣꯏ, ꯔꯥꯖꯨ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯆꯥꯛ ꯏꯁꯤꯡ ꯑꯗꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯂꯥꯏꯙꯤ ꯑꯗꯨꯗ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯆꯥꯛ ꯍꯦꯛ ꯏꯟꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯤꯡ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯦꯛ ꯏꯟꯕꯒꯨꯝꯕ ꯇꯧꯕꯗꯨꯗ ꯁꯟꯙ꯭ꯌꯥꯅ "ꯍꯥꯏ, ꯃꯗꯨꯒꯤ ꯂꯥꯏꯙꯤꯗꯨꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯅꯠꯇꯦꯅꯦ, ꯃꯇꯧ ꯀꯔꯝꯅ ꯆꯥꯛ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ "ꯃꯍꯥꯛ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯃꯤ, ꯂꯦꯡꯕꯁꯨ ꯉꯝꯃꯤ, ꯑꯩꯅ ꯉꯥꯡꯕꯗꯁꯨ ꯈꯨꯝꯃꯤ, ꯏꯕꯥꯅꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ "ꯃꯥꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯍꯩ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯗꯨꯅ ꯔꯥꯖꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯔꯥꯖꯨ ꯉꯁꯤ ꯂꯩꯔꯛꯂꯤꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯃꯑꯣꯟ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯂꯥꯏꯙꯤ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ, ꯃꯗꯨꯅ ꯕꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯠꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯉꯁꯥꯏ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯀꯦꯔꯦ ꯂꯥꯎꯅ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯔꯥꯖꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯏ꯫ ꯀꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯃꯝ ꯃꯝꯂꯤꯕꯅꯤ꯫ ꯃꯝꯕ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯝꯕꯗꯤ ꯅꯠꯇꯦ, ꯈꯔꯗꯤ ꯉꯥꯜꯂꯤ, ꯑꯗꯨꯕꯨ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯍꯥꯏꯕꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯒ ꯑꯁꯣꯝ ꯊꯪꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ ꯊꯣꯡ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯗ ꯊꯤꯛ ꯅꯦꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯔꯥꯖꯨꯅ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯋꯤꯆ ꯑꯗꯨ ꯅꯝꯗꯨꯅ ꯀꯥ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯍꯧꯖꯤꯛꯇ ꯂꯦꯞꯍꯧꯕ ꯃꯤꯑꯣꯏ ꯑꯗꯣ ꯂꯦꯞꯄꯝꯗ꯭ꯔꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯇꯣꯛꯂꯝꯗꯦ꯫ ꯔꯥꯖꯨ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯃꯩ ꯑꯗꯣ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯝꯅ ꯃꯩ ꯑꯗꯨꯅ ꯇꯦꯛ ꯂꯥꯎꯅ ꯍꯦꯛ ꯃꯨꯊꯠꯄꯒ ꯑꯃꯨꯛꯀꯁꯨ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯄꯗ ꯔꯥꯖꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯔꯥꯖꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏ, ꯁꯟꯙ꯭ꯌꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ "ꯉꯔꯥꯡꯁꯨ ꯅꯪ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯏ, ꯑꯗꯨꯅ ꯅꯍꯥꯛ ꯅꯇꯣꯝꯇ ꯇꯨꯝꯂꯒꯅꯨ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯇꯨꯝꯃꯨꯔꯁꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ "ꯌꯥꯔꯝꯗꯦ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯍꯧꯔꯒꯦ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯇꯨꯝꯂꯕꯁꯤ, ꯑꯗꯨꯒ ꯉꯥꯟꯊꯣꯏꯕꯨꯅ ꯅꯣꯏꯒꯤ ꯕꯕꯥꯒ ꯇꯨꯝꯍꯜꯂꯨꯔꯁꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ "ꯐꯔꯦ, ꯅꯃꯥꯅꯆꯥ ꯇꯨꯝꯍꯧꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯥꯎꯊꯣꯏꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥꯗꯣ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯔꯥꯖꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯌꯥꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯥꯡꯂꯤꯕꯁꯤꯅ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯐꯛꯂꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯌꯥꯗ ꯐꯝꯂꯒ ꯂꯥꯏꯙꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ "ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯕꯔꯣ? ꯇꯨꯝꯃꯅꯕ ꯇꯧꯔꯣꯅꯦ, ꯅꯣꯡꯉꯥꯜꯂꯒ ꯁꯥꯟꯅꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯨ ꯇꯨꯝꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯒ "ꯑꯩꯅ ꯁꯥꯟꯅꯕꯗ ꯌꯦꯠꯂꯛꯀꯅꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯂꯥꯏꯙꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯕꯅꯤ, ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯔꯦꯁꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯨꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ, ꯑꯗꯨꯒ ꯉꯥꯟꯊꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯑꯣꯡꯅꯤ꯫
ꯌꯨꯝ ꯑꯁꯦ ꯉꯔꯥꯡ ꯃꯈꯣꯏꯅ ꯆꯪꯉꯛꯄꯅꯤ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯆꯥꯎꯊꯣꯏ ꯈꯔ ꯆꯤꯡꯅꯕꯗꯤ ꯍꯧꯔꯛꯂꯕꯅꯤ ꯌꯨꯝ ꯑꯁꯦ ꯑꯁꯨꯛ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯅ ꯁꯥꯟꯅꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯗ ꯆꯤꯛꯀꯦ ꯇꯧꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯈꯠꯇꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯍꯤꯡꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯅꯪ ꯐꯨꯔꯧꯔꯥ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯕꯗꯒꯤ ꯉꯥꯟꯊꯣꯏ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯤ ꯆꯥꯎꯊꯣꯏꯅ ꯑꯗꯨꯝꯅ ꯂꯥꯎꯈꯤꯕꯗꯨ ꯁꯟꯙ꯭ꯌꯥ ꯎꯔꯣꯟ ꯁꯥꯔꯣꯟ ꯃꯪꯑꯣꯏ ꯍꯥꯎꯑꯣꯏ ꯇꯥꯍꯧꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯂꯥꯡꯕꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅ ꯀꯅꯥꯅꯁꯨ ꯇꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤ ꯌꯨꯝ ꯑꯁꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯈꯪ ꯑꯍꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯗꯕ ꯌꯥꯔꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯜꯂꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯑꯩꯕꯨ ꯆꯠꯂꯒ ꯍꯪꯉꯨꯁꯤꯔꯅꯦ ꯃꯗꯨꯅ ꯐꯒꯅꯤ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯍꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯣꯗꯅ ꯍꯪꯉꯨꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯊꯣꯏ ꯍꯤꯞꯊꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯌꯥꯝꯗꯨꯅ ꯃꯍꯥꯛ ꯍꯤꯞꯊꯕꯗꯤ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣꯅꯦ ꯀꯅꯥ ꯑꯃꯨꯛ ꯆꯠꯂꯤꯕ ꯖꯥꯠꯅꯣ ꯁꯟꯙ꯭ꯌꯥꯗꯨꯕꯨ ꯍꯧꯒꯠꯄ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯅꯥ ꯆꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯁꯨ ꯆꯠꯄ ꯂꯩꯇꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯊꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯥꯈꯠꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯁꯟꯙ꯭ꯌꯥꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯍꯥ ꯑꯍꯤꯡꯁꯤꯗ ꯍꯪꯆꯤꯠ ꯂꯥꯡꯉꯤꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯟꯙ꯭ꯌꯥ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯃꯌꯥꯗꯣ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯀꯤꯕ ꯁꯛꯇꯝ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯃꯃꯤꯠ ꯑꯗꯨꯅ ꯗꯣꯂꯥꯔ ꯃꯊꯛ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯒ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯌꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯒꯠꯇꯨꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯑꯉꯥꯡ ꯅꯨꯕꯤꯅꯒ ꯎꯔꯕꯗꯤ ꯈꯪꯗꯅ ꯋꯥꯟꯊꯔꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯆꯥꯎꯊꯣꯏꯗ ꯇꯞꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯍꯩꯅꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏꯅꯦ ꯍꯩꯅꯩꯅꯦ ꯅꯠꯇꯦ ꯔꯥꯖꯨꯗꯤ ꯃꯊꯣꯝ ꯇꯨꯝꯍꯧꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯝꯕ ꯁꯟꯙ꯭ꯌꯥ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯈꯤ ꯑꯗꯨꯝꯅ ꯆꯥꯎꯊꯣꯏꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯃꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯆꯥꯎꯊꯣꯏ ꯑꯍꯥ ꯑꯁꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗ ꯁꯟꯙ꯭ꯌꯥ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯗꯨꯒ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯟꯙ꯭ꯌꯥꯅ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯃꯊꯛꯁꯤꯗ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯣ ꯅꯠꯇꯦ ꯑꯍꯤꯡꯁꯤꯗ ꯅꯪ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕ꯭ꯔꯕ ꯍꯣꯏ ꯀꯥꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯅꯣ ꯁꯥꯏ ꯐꯣꯟ ꯌꯥꯎꯕ꯭ꯔꯁꯦ ꯂꯥꯛꯑꯣ ꯃꯈꯥ ꯀꯨꯝꯃꯁꯤ ꯂꯥꯛꯑꯣ ꯅꯪ ꯁꯟꯙ꯭ꯌꯥꯅꯤꯀꯣ ꯑꯁ ꯑꯩ ꯁꯟꯙ꯭ꯌꯥ ꯅꯠꯇꯗꯤ ꯑꯩ ꯆꯥꯎꯕꯤꯔꯣ ꯑꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯉꯤ ꯁꯟꯙ꯭ꯌꯥꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯁꯝꯁꯤ ꯄꯥꯏꯔꯒ ꯆꯤꯡꯕꯗꯗꯤ ꯆꯠꯂꯦꯁꯦ ꯂꯥꯏꯗꯤ ꯈꯨꯠꯅ ꯊꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯁꯤꯛꯄꯁꯨ ꯆꯠꯇꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯁꯤꯛꯑꯒ ꯌꯦꯡꯒꯦꯗ ꯍꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯊꯣꯏꯅ ꯁꯟꯙ꯭ꯌꯥꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯅ ꯁꯤꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯑꯁ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯁꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯈꯔ ꯆꯦꯛꯁꯤꯟꯖꯅꯅꯕ ꯍꯥꯏꯗꯨꯅ ꯁꯟꯙ꯭ꯌꯥꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯟꯙ꯭ꯌꯥꯗꯣ ꯇꯝꯂꯤ ꯁꯟꯙ꯭ꯌꯥ ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ
ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯃꯊꯣꯜ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯥꯈꯠꯈꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯨꯕꯗ ꯅꯪ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯁꯨꯅꯦ ꯃꯑꯣꯡ ꯑꯃꯅꯤ ꯃꯌꯥꯒꯗꯣ ꯏꯍꯤ ꯍꯤꯒꯠꯂꯗꯅ ꯃꯃꯤꯠꯀꯗꯨꯅ ꯏꯂꯥꯎ ꯂꯥꯎꯔꯒ ꯀꯗꯥꯏꯗꯅꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯅ ꯋꯥ ꯍꯪꯉꯨꯔꯕꯁꯨꯅꯦ ꯁꯥꯎꯒꯨꯝ ꯂꯥꯛꯀꯨꯝ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯗꯨꯒꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯅꯤꯡꯉꯩ ꯅꯪꯅ ꯑꯃꯨꯛ ꯀꯧꯔꯛꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯕꯅꯤ ꯌꯨꯝꯁꯦ ꯏꯆꯥꯁꯤꯡꯗ ꯃꯔꯣꯜ ꯑꯃ ꯉꯥꯎꯔꯤ ꯐꯩ ꯇꯧꯈꯠꯂꯛꯄꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯥꯁꯤꯡꯁꯤ ꯉꯍꯥꯟꯃꯉꯩ ꯇꯧꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯂꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯁ ꯑꯩꯗꯤꯅꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯁꯤꯒ ꯀꯣꯟꯅꯅ ꯌꯨꯝ ꯑꯁꯤꯒ ꯌꯣꯟꯊꯣꯔꯛꯄꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯂꯥꯛ 1 ꯌꯥꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯩꯅꯣꯝꯃ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯃꯗꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯑꯍꯜꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯗ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯣꯟꯊꯣꯛꯄꯅꯦꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯐꯔꯦ ꯑꯩꯅꯦ ꯌꯨꯝ ꯑꯁꯤꯕꯨ ꯌꯣꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯍꯪꯂꯨꯔꯒꯦ ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟꯙ꯭ꯌꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯒꯦꯀꯣ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯟꯙ꯭ꯌꯥꯗꯤ ꯔꯥꯖꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯔꯥꯖꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥꯟꯊꯣꯏꯗꯣ ꯂꯩꯃꯥꯏꯗ ꯐꯝꯂꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯑꯥꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯩ ꯍꯧꯒꯠꯂꯣ ꯅꯪ ꯑꯍꯤꯡꯁꯤꯗ ꯅꯠꯇꯗꯤ ꯅꯪ ꯁꯥꯟꯅꯉꯥꯏ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯕꯣ ꯃꯁꯤꯒꯤ ꯂꯥꯏꯙꯤꯁꯤꯗ ꯂꯪꯊꯣꯛꯈ꯭ꯔꯒꯦꯗ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯄꯥꯏꯔꯒ ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯨꯕꯗꯨꯗ ꯉꯥꯟꯊꯣꯏ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯅꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯖꯥꯏꯗ ꯌꯥꯝꯅꯗꯤ ꯀꯟꯅ ꯅꯠꯇꯕꯤꯗ ꯈꯤꯇꯪꯗꯤ ꯀꯜꯂꯞꯅ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯑꯉꯥꯡꯅꯤꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯉꯥꯟꯊꯣꯏꯅ ꯑꯗꯨꯝꯅ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯂꯣꯏꯅ ꯈꯪꯀꯞ ꯀꯞꯂꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯁꯟꯙ꯭ꯌꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯗ ꯅꯠꯇꯅ ꯔꯥꯖꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯂꯩꯃꯥꯏꯗ ꯀꯞꯂꯒ ꯂꯩꯔꯝꯂꯤ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯧꯔꯤꯅꯦ ꯂꯥꯏꯙꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥꯟꯊꯣꯏꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯔꯥꯖꯨꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯦꯕ ꯌꯦꯡꯉꯨꯁꯦ ꯃꯥꯅ ꯆꯤꯛꯂꯤꯕꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯤꯅ ꯆꯤꯛꯈꯤꯕꯒꯤ ꯌꯥꯈꯨꯟ ꯌꯥꯝꯅ ꯂꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯁꯟꯙ꯭ꯌꯥꯅ ꯍꯩꯃꯥ ꯀꯅꯥ ꯇꯧꯔꯤꯅꯣ ꯁꯤꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯁꯦ ꯅꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯁꯤꯅꯅꯤꯅꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯂꯩꯃꯥꯏ ꯑꯁꯤꯗ ꯂꯥꯏꯙꯤ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯉꯁꯥꯏꯁꯨꯅꯤ ꯈꯨꯌꯥꯗ ꯑꯃꯨꯛ ꯅꯣꯛꯈꯤꯗꯨꯅ ꯂꯥꯏꯙꯤ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯂꯦ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯗꯒꯤ ꯑꯩꯅ ꯂꯥꯏꯙꯤꯁꯤ ꯄꯥꯏꯔꯒ ꯂꯪꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦꯅꯦ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯡꯈ꯭ꯔꯦ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯂꯣꯏꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯈꯨꯊꯥꯡ ꯑꯁꯤꯗ ꯀꯌꯥꯗꯤ ꯀꯟꯅ ꯆꯤꯛꯈ꯭ꯔꯦꯅꯁꯦ ꯇꯁꯦꯡꯅ ꯆꯩꯅꯥ ꯍꯦꯛ ꯐꯪꯂꯦ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯉꯥꯡꯂꯤꯉꯩ ꯉꯥꯟꯊꯣꯏꯅ ꯆꯥꯎꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯇꯣꯂꯥꯟꯗꯒꯤ ꯏꯟꯊꯔꯒ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯍꯩ ꯏꯆꯥꯊꯣꯏꯕꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯁꯦ ꯕꯕꯥꯗ ꯂꯥꯟꯖꯔꯦ ꯍꯥꯏꯌꯨ ꯑꯩꯗꯤ ꯍꯥꯏꯔꯣꯏ ꯅꯪ ꯈꯪꯂꯦꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ ꯅꯪ ꯀꯥꯗꯨꯗ ꯂꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯔꯤꯝꯇ ꯄꯤꯖꯗꯅ ꯀꯪꯉꯒ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯀꯥ ꯑꯃꯒꯤ ꯋꯥꯔꯤ ꯄꯜꯂꯛꯄ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯏꯉꯛꯉꯛꯏ ꯉꯔꯥꯡꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯑꯃꯒꯤ ꯋꯥꯔꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯇꯞꯊꯔꯗꯨꯅ ꯉꯥꯟꯊꯣꯏꯗ ꯍꯩ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯁꯥꯎꯔꯅꯨꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯅꯤ ꯃꯗꯨꯗ ꯅꯪ ꯄꯨꯁꯤꯜꯂꯒ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯍꯥꯠꯀꯅꯤꯅ ꯁꯤ ꯅꯄꯥꯕꯨꯡꯅꯤꯅꯦꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯔꯥꯖꯨꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ
ꯔꯥꯖꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯝꯂꯒ ꯂꯥꯏꯙꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯙꯤ ꯑꯗꯣ ꯔꯥꯖꯨꯗ ꯃꯃꯤꯠ ꯑꯗꯨ ꯆꯥꯗꯧꯈꯩ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯟꯙ꯭ꯌꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯟꯙ꯭ꯌꯥꯅ ꯅꯪꯁꯨ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯖꯨꯅ ꯂꯥꯏꯙꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯑꯃ ꯇꯧꯔꯦ ꯂꯥꯏꯙꯤ ꯑꯃ ꯇꯧꯔꯦ ꯂꯥꯏꯙꯤ ꯃꯁꯤꯒꯤ ꯂꯥꯏꯙꯤ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯏꯈꯠꯄꯒ ꯉꯥꯟꯊꯣꯏ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯈꯨꯠꯇ ꯆꯤꯛꯀꯦ ꯇꯧꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯐꯥꯗꯨꯅ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯁꯤꯗ ꯀꯔꯤ ꯁꯛꯇꯤ ꯌꯥꯎꯕꯅꯣ ꯈꯪꯗꯦ ꯂꯥꯏꯙꯤ ꯑꯁꯤꯗ ꯍꯦꯛ ꯄꯥꯏꯔꯨꯔꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯗꯨꯅ ꯀꯔꯤꯅꯣꯝꯃ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯊꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯉꯥꯟꯊꯣꯏꯗ ꯂꯥꯏꯙꯤ ꯑꯗꯨ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯥꯟꯊꯣꯏꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯤ ꯀꯗꯥꯏꯗꯅꯣ ꯌꯦꯡꯁꯤ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝ ꯆꯠꯈ꯭ꯔꯤꯕꯗꯨ ꯔꯥꯖꯨ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯂꯥꯏꯙꯤ ꯑꯗꯨ ꯄꯥꯏꯔꯒ ꯑꯁꯨꯝ ꯆꯠꯈꯤꯕꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯈ꯭ꯋꯥꯏ ꯊꯪꯕ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯤ꯫ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯪꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯦꯡꯅꯔꯤ꯫ ꯑꯗꯨꯒꯗꯤ ꯀꯥꯆꯤꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯥ ꯑꯃ ꯂꯩꯔꯝꯂꯤꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯉꯥꯟꯊꯣꯏ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯔꯥꯖꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯪꯆꯪ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯆꯥꯎꯊꯣꯏ ꯏꯄꯥ ꯄꯥꯈꯠꯅ ꯏꯆꯥꯊꯣꯏꯕꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯉꯥꯟꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯆꯥꯎꯊꯣꯏ ꯑꯗꯨꯒ ꯃꯕꯨꯡ ꯔꯥꯖꯨꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯨꯅ ꯐꯛꯀꯥꯏꯈ꯭ꯔꯤ꯫ ꯔꯥꯖꯨꯁꯨ ꯐꯛꯀꯥꯏꯕꯗꯨꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯔꯥꯖꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯥꯟꯊꯣꯏꯗꯣ ꯄꯤꯛꯂꯕ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯜꯂꯛꯄꯗ ꯉꯥꯟꯊꯣꯏꯗꯣ ꯀꯟꯅ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯋꯥ ꯍꯥꯏꯕꯁꯨ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯙ꯭ꯌꯥꯅ ꯉꯥꯟꯊꯣꯏꯗꯣ ꯁꯠ ꯀꯣꯟꯈꯠꯂꯤ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯅꯝꯂꯒ ꯄꯔꯞ ꯊꯣꯛꯈꯤ꯫ ꯔꯥꯖꯨꯅ ꯃꯃꯥꯡ ꯊꯥꯔꯤꯕꯅꯤ ꯀꯤꯕꯗꯒꯤ꯫ ꯆꯥꯎꯊꯣꯏꯅ ꯈ꯭ꯋꯥꯏꯒꯤ ꯃꯇꯨꯡꯗ ꯊꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯄꯗ ꯇꯨꯡ ꯊꯪꯍꯧꯔꯤꯕ ꯆꯥꯎꯊꯣꯏꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯒꯤ ꯃꯉꯣꯟꯗ ꯑꯀꯟꯕ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯃꯥꯡꯗ ꯈꯪꯆꯦꯟ ꯆꯦꯟꯗꯨꯅ ꯎꯞꯁꯟꯒꯦ ꯇꯧꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯈꯠꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯐꯛꯀꯥꯏꯈ꯭ꯔꯕꯅꯤꯅ ꯊꯣꯡ ꯂꯣꯟꯕꯗꯤ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯉꯥꯁꯤꯜꯂꯒ ꯊꯅꯝꯂꯤ꯫ ꯄꯔꯞ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯔꯞ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏ ꯐꯃꯨꯡ ꯑꯃꯗ ꯍꯥꯏꯕꯗꯤ ꯆꯥꯎꯊꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ꯫ ꯉꯥꯟꯊꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯀꯞꯄ ꯂꯦꯞꯄ ꯅꯠꯇꯦ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯥꯟꯊꯣꯏꯅ ꯀꯟꯅ ꯀꯞꯂꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯈꯨꯠꯁꯤꯗꯤ ꯏ ꯊꯣꯛꯂꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯉꯥꯟꯊꯣꯏꯅ ꯂꯥꯏꯙꯤ ꯑꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯦꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯥꯗꯤ ꯃꯇꯧ ꯀꯔꯝꯕ ꯂꯦꯜꯂꯤꯕ? ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯉꯥꯟꯊꯣꯏꯅ ꯄꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯁꯦ ꯍꯥꯏ ꯑꯩꯅ ꯌꯥꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡ ꯑꯃꯅ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯂꯦꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯔꯥꯖꯨꯅ ꯀꯔꯤ ꯂꯥꯏꯙꯤꯅ ꯊꯥꯡ ꯄꯥꯏꯔꯒ ꯈꯨꯠꯇ ꯂꯦꯟꯕ? ꯑꯗꯨꯗꯤ ꯄꯨꯔꯥ ꯐꯤꯂꯝꯒꯤ ꯇꯥꯏꯞꯅꯤꯍꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯟꯊꯣꯏꯅ ꯔꯥꯖꯨꯗ ꯂꯩꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯔꯥꯖꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯥꯏꯔꯤ꯫ ꯉꯥꯟꯊꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯁꯨ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯉꯥꯟꯊꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯑꯗꯨ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯔꯥꯡ ꯃꯈꯣꯏꯅ ꯇꯨꯝꯅꯅꯕ ꯇꯧꯔꯛꯄꯗꯗꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯇꯨꯝꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ꯫
ꯁꯟꯙ꯭ꯌꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯔꯥꯖꯨꯁꯨ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯁꯟꯙ꯭ꯌꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯣ ꯋꯥꯏ ꯈꯔ ꯁꯤꯠꯇꯣꯛꯂꯨꯆꯣ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯩꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯈꯔ ꯆꯥꯏꯊꯣꯛꯎ ꯍꯥꯏꯔꯛꯂꯤ ꯔꯥꯖꯨꯁꯨ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯜꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯆꯥꯎꯊꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯅꯤꯗꯣ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯣ ꯆꯥꯎꯊꯣꯏꯅ ꯎꯕ ꯃꯇꯝꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯩꯅ ꯌꯨꯝ ꯑꯗꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯍꯜ ꯑꯁꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯆꯥ ꯊꯛꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯂꯩꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯏꯍꯟ ꯍꯟꯕꯒꯨꯝ ꯇꯧꯔꯤꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄꯅ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯔꯤ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯕꯗ ꯆꯥꯎꯊꯣꯏꯅ ꯄꯥꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯁꯨꯝ ꯇꯧꯕꯅꯤ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯌꯣꯟꯕꯤꯔꯤꯕ ꯌꯨꯝ ꯑꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯗ ꯇꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯥꯖꯨꯁꯨ ꯃꯃꯪꯗ ꯕꯨꯠ ꯎꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯃꯔꯥꯎꯏ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯥꯏꯙꯤ ꯑꯃ ꯂꯩꯔꯨꯕꯗꯒꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯂꯦꯜꯂꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤ ꯄꯪꯀꯞꯇ ꯀꯞ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯥꯏꯙꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯁꯣꯟꯈꯤꯕꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡ ꯂꯥꯏꯙꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯆꯥ ꯑꯃꯇꯪ ꯂꯥꯡꯉꯛꯎ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯌꯨꯝꯁꯤꯗ ꯑꯩꯅ ꯄꯥꯕꯨꯡ ꯎꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯄꯥꯕꯨꯡꯁꯤ ꯆꯥ ꯊꯛꯂꯒ ꯂꯩꯔꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨ ꯆꯥ ꯊꯛꯇꯦ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯔꯒ ꯂꯩ ꯅꯣꯏꯒꯤ ꯅꯟꯗꯣꯟꯅ ꯅꯪ ꯂꯥꯛꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯊꯣꯛꯂꯛꯄꯅꯤ ꯅꯪꯕꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦꯅꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯥ ꯊꯛꯄꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯩꯁꯤꯅ ꯀꯔꯣꯝꯗꯒꯤ ꯋꯥꯈꯜꯅꯣꯅꯦ ꯆꯥꯎꯊꯣꯏ ꯉꯥꯏꯍꯥꯛꯇꯪ ꯈꯟꯖꯥꯟꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯗ ꯁꯦꯁꯦ ꯏꯕꯨꯡꯉꯣ ꯆꯥꯁꯦ ꯊꯛꯎ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤꯁꯤ ꯂꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯌꯨꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯂꯝ ꯑꯗꯨ ꯂꯩꯖꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯅ ꯁꯥꯈꯤꯕꯅꯤ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯆꯍꯤ 2 ꯐꯥꯔꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯥꯏꯙꯤ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯁꯤ ꯃꯍꯥꯛꯀ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯗꯨꯅꯇ ꯂꯩ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯥꯔꯛꯂꯤꯕ ꯂꯩꯅꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯣ ꯂꯥꯌꯦꯡꯕꯗꯁꯨ ꯐꯔꯔꯣꯏꯗꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯋꯥꯅꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯁꯨꯗꯣ ꯆꯍꯤ 2.5-3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯁꯦ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯝꯗꯥꯏ ꯐꯥꯎꯕꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯍꯥꯛꯀ ꯑꯗꯨꯃꯛ ꯀꯣꯟꯅꯗꯨꯅꯇ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯏꯙꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ ꯏꯁꯨ ꯅꯨꯄꯤꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯛꯇ꯭ꯔꯗꯨꯅ ꯌꯨꯝ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯅ ꯃꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯃꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨम अदो हौजिक फाउबा कनासु चंगदना लेरकलिबनी लाइदी अदुगी मथौ मंगमदी पांगथोखरबनी अदुगा मतौ करमना लाइदी अदो अमुक लाक्लिबनो हाइबा आई खंग्रे मतम कुइना सांगना युम अदो थादोकलुबदुना युम अदुबु ngak सेलिबा लाइ अदुना लाइदीगी सकलोन लौतुना नखोइदा किहलिब्रा हाइबदुदी खंग्रे
aduna nakhoisu mayo maibi ama tanaraga yengthoknaba taw aduga nakhoina yum aduda leiba ngamlaroi aikhoi chachakhrage hairaga su nakhoi ki paisa do kari amata watana aina handokani natragana nakhoina mayo maibi tanabada changadaba sempham khudimak aina loinamak pibige adun ahal adunna yamna fana hairakpa adutta chauthoina ahal adutta sauningba jingnaba kari amata leiti ahal aduna su sitna na wari li thoraklabanina matam aduda chauthoina adu orbadi pabung oige laidi adu manghanna honabada lewa mantra sonuna jaiga tobi khiba amaiba adugi maming matha lepham haibiyu mahaki manakta chalaga maga tana jaruge adumna hairakpada ahal aduna mahakti laikhidaba kuire alsu panna oirabani aduna mahaki satra ama leibani mahak su thudo hendokna hairaba misak amani satra ne haijabagi wani wajadagi hena haibani adubu waja adu tamahana tamlurabani na satra haibigi wani nipa ado maming pakpa kaubani nahakna mado chalaga unaruro asomna hairakpada chauthoina kadai waida leibano haiduna hanglai matam madutta chauthoigi manakta lediba ahal aduna mahakse wangu dagini mahaksi thudo hendokna hairaba misakni aduna ha wangu tana chalaga thabak asi mongonda punamak hairuro hairakpadagi lepham sapham maming matha punamak loroktaba matung ta chauthoi amaiba pakpagi mayumda laklei asom lakpana amaiba pakpagi mayum joroklabada amaiba pakpaga wari watai punamak sanakhi somdana kamdauri chauthoigi machanupa ahal rajuna yum adugi leising adu ising chayanabagi damang yum adugi sumang mangon thelu yana khaluka waide question punamak loiraba matungda pukhidagi ising soklaga leising adu ising chaithoke khaladuna ising chayanaba peri ama pairaduna pukhiromda parap lakli pukhi ado yengbada sukki matit phajai pukhi adugi mapando astar chanbanina pukhi adugi mapanda kumthabada karisu tauti pukhi aduda kumtharaga mahangna ising ado soke haiduna tawku matamda mahaki mabina ising adugi manungta laidi aduna leiraga mangonda mang nongkhatuna yengduna leiribadu rajuna uri madu ubada raju khangpek khangduna mahak to khangchen chengkhapada khongpham chahudabadagi makhong na thoktuna astar aduda makong jaisellaga ising aduda tasali ising aduda tasallaga mahangna ising adudagi chabung loidunna kakhatnaba honabada mahak ngamlamdi mahaki makhong aduda kanagomba amana yalaga ising aduda chingthabagum mahakse ising aduda luptharakli aduma torokpa aduda raju do ising aduda irak natuna sigadaba khara khajata ngairaba matam aduda mahaki mama sandhya mapanda machanupana tawribadubu kamdawriba jano haidunna tholoka matamdadi pukri aduda puruk saudunna jabong kauduna leramlibadu ubada sandhya ipa pakhatna chensalakli aduga machanupa raju gi makhut adu paidunna singkhatkhi matam adu raju sor thabet honduna kangkhu khuri matam aduda mama sandhyana kamdonga tawribano haidunna machanupa bu chena konsanjaduna kaptuna hangli matam aduda rajuna mahakna ising ado soke tawa matamda thengnakiba akiba saktam ado wari liduna khanghalli matam aduda sandhyana laidi asina punamak thoanbani laidi ado mangkhrabadi phagadabani karaida su laidi ado leiruribano haiduna mahak matumta taksi sonjari adumna raju amadi sandhya makoi anina pukri mapan aduda kapna lawnori ngai tanja adumaktada mahaki machanupi sandhya ki machanupi nganthoido kanna kablakhi mahangna adumna kablakpadutta raju amadi mama sandhya machanupi nganthoina kabliba adomda parap chensilakli adumna chensilakwa matamda nganthoido yum adugi khwaidagi wangba yum adugi pharel magi rek amada phamlaga leirammi aduga kaplaga masado thak niktuna leiramli matau karamna maduda kakhatlamlibano haibase angakpa weri matam aduda sandhyana manakta leiba wanglaba chokri amapu pusillaktuna chokri aduda lepkhatli rajuna chokri ado tuduna bagidamakta pharibani matam aduda sandhyana machanupi nganthoibu makhada thangthana bagidamakta tarukli adubu nganthoidi makhada yengtharaga ki haiduna mahakti kumtharu haibasu yadi adubu nganthoina namduna pamlaga thangthagi haiduna torokpada rajuna mahana pariba chokri ado khangching chingthoki adumna rajuna khangching chingthoki badutta sandhya amati nganthoi leimaida pudrup launa upsingduna tusinminari matam aduda sandhyana makhuna nambada mahaki khujeng adusu teklabara karino onthongna nakhri sujin khraba mali chaina khulna mahak kanna laukhi
ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯅ ꯔꯥꯖꯨꯗ ꯅꯃꯥ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯨꯅ ꯏꯃꯥ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯙ꯭ꯌꯥꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯔꯥꯖꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯅ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯆꯤꯡꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟꯙ꯭ꯌꯥꯅ ꯐꯔꯦꯁꯦ ꯅꯄꯥꯕꯨꯡ ꯂꯥꯛꯂꯒ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯄꯥꯟꯗ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯁꯟꯙ꯭ꯌꯥꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯁꯨꯖꯟꯈꯤꯕ ꯑꯗꯨꯅ ꯆꯩꯅꯥꯈꯣꯟ ꯐꯪꯗꯨꯅ ꯃꯍꯥꯛꯇꯤ ꯆꯤꯛ ꯆꯤꯛ ꯍꯝ ꯍꯝ ꯂꯥꯎꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯑꯃꯥꯏꯕ ꯄꯥꯛꯄꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯄꯥꯛꯄꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯗꯣꯂꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯣ ꯄꯥꯛꯄꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯌꯥ ꯑꯩ ꯂꯥꯛꯂꯒ ꯆꯦꯟꯕꯒꯅꯁꯨ ꯇꯧꯔꯤ, ꯐꯩ ꯅꯍꯥꯛ ꯆꯦꯜꯂꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯕꯒꯦ ꯌꯦꯡꯒꯦ, ꯌꯨꯝ ꯑꯁꯤꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯊꯦꯡꯅꯈ꯭ꯔꯕ ꯀꯦꯁ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯉꯝꯗꯨꯅ ꯇꯣꯛꯇꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯆꯥꯎꯊꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯈꯣꯏꯒꯤ ꯀꯦꯁꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯀꯦꯁꯅꯤꯗ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯦꯁꯅꯤ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤ꯫ ꯑꯣꯖꯥꯕꯨ ꯍꯥꯟꯅ ꯎꯀꯤꯜ ꯑꯣꯏꯕꯤꯔꯛꯄ꯭ꯔꯣ? ꯏꯍꯦ ꯎꯀꯤꯜꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯁꯤ ꯀꯦꯁ ꯑꯃꯅꯤꯅꯦ꯫ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯦ, ꯈꯣꯏꯅ ꯆꯤꯛꯂꯨꯔꯕ꯭ꯔꯣ? ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯣꯝꯃꯦꯅꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯙꯤ ꯑꯁꯤꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯂꯥꯏꯙꯤ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯎꯕꯒꯤ ꯋꯥꯅꯤ, ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯃꯤꯠꯇꯗꯤ ꯎꯔꯔꯣꯏꯗꯕꯅꯤ꯫ ꯂꯥꯏꯙꯤ ꯑꯁꯤ ꯑꯁꯦꯡꯕ ꯂꯥꯏꯙꯤ ꯑꯃꯁꯨ ꯅꯠꯇꯦ, ꯃꯁꯦ ꯊꯋꯥꯏ ꯑꯃꯅꯤꯗꯣ꯫ ꯑꯗꯨꯅꯅꯦ ꯃꯁꯤꯕꯨ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯗ ꯑꯆꯧꯕ ꯖꯩꯒ ꯑꯃ ꯆꯪꯒꯅꯤ꯫ ꯖꯩꯒ ꯑꯁꯤ ꯇꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 20-30 ꯑꯃꯗꯤ ꯇꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯖꯩꯒ ꯑꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯆꯪꯒꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯈꯣꯏꯅ ꯄꯨꯊꯣꯛꯂꯣ꯫ ꯑꯗꯨꯒ ꯃꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯄ ꯑꯃꯗꯤ ꯂꯥꯏ ꯑꯁꯤ ꯇꯥꯏꯅꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯃꯆꯥꯛ ꯃꯊꯨꯝ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯊꯋꯥꯏ ꯈꯨꯋꯥꯞꯇ ꯍꯥꯞꯇꯨꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨꯅ ꯑꯩꯅ ꯇꯧꯔꯒꯦ꯫ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯁꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤꯅꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯇꯞꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯄꯗ ꯀꯣꯔꯣꯛ ꯂꯥꯎꯅ ꯆꯤꯡꯊꯣꯛꯈꯤꯕꯗꯒꯤ ꯁꯨꯖꯜꯂꯤꯕ ꯁꯔꯨ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯄꯥꯛꯄꯅ ꯐꯤ ꯑꯃꯅ ꯅꯈꯨꯠ ꯑꯗꯨ ꯌꯦꯠꯁꯜꯂꯨ, ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯑꯔꯨꯝ ꯑꯌꯥꯝ ꯊꯥꯡꯍꯩꯅꯨ, ꯊꯥ ꯑꯃꯔꯣꯝꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯟꯙ꯭ꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯆꯤꯛꯂꯝꯅꯔꯝꯕ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯕు ꯇꯥꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯖꯩꯒ ꯑꯆꯧꯕ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯅꯝ ꯄꯨꯝꯅꯃꯛ ꯁꯤꯟ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯆꯥꯎꯊꯣꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯩꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯣ ꯖꯩꯒ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯖꯩꯒ ꯇꯧꯕ ꯃꯇꯝꯗ ꯃꯤꯑꯣꯏ 10-30 ꯐꯥꯎꯕ ꯆꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯈꯔ ꯃꯤꯑꯣꯏꯁꯤꯡꯗꯣ ꯂꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯑꯩꯅ ꯄꯥꯎ ꯄꯤꯕꯗ ꯂꯥꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯪꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯕꯨꯛꯆꯦꯜ ꯆꯥꯎꯔꯕ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯧꯗꯨꯅ ꯃꯤꯑꯣꯏ 30 ꯔꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯄꯥꯛꯄꯗ ꯍꯪꯉꯤ, ꯀꯔꯤꯒꯤꯅꯣ ꯖꯩꯒ ꯇꯧꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯛ ꯅꯠꯇꯅ ꯃꯤꯑꯣꯏ 10-30 ꯆꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯑꯣꯖꯥ ꯃꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯙꯤ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯂꯥꯏꯙꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯒꯅꯤ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯅ ꯍꯤꯞꯍꯟꯒꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯏꯊꯤ ꯑꯗꯨ ꯅꯍꯥꯛ ꯁꯤꯔꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯆꯥꯎꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯁꯥꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯥꯏꯙꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯒꯗꯕꯅꯤ ꯂꯥꯏꯙꯤ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯖꯩꯒ ꯇꯧꯊꯣꯛꯀꯅꯤ ꯖꯩꯒ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯑꯁꯇꯤ ꯁꯣꯔꯥꯠ ꯁꯣꯟꯗꯅ ꯐꯤꯔꯣꯏ ꯁꯣꯟꯗꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯆꯍꯤ ꯑꯃꯔꯣꯝ ꯆꯪꯒꯗꯧꯔꯤꯕ꯭ꯔꯣ ꯀꯔꯥꯏꯗꯒꯤ ꯃꯤꯒ ꯂꯥꯏꯙꯤꯒꯗꯤ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯥꯗ ꯁꯤꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯃꯃꯤꯠꯇꯒꯤ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ngasi nongmasida loi loisingadoribani ngasi nongmasidadi konararoi hayeng ayuktagi hauraga numidang phawgi manungda loisingadoribani aduna mayam punna mayum masida lengdan leibiro aduga aina haikibasing adugi matung inna nakoina thabak torokadabani aduna se sida aina pariba laidi asi masida ngasi gi ahing thawai hangadoribani aduna tahaidaba uhaidaba saktam khradi taraba yai uraba yai maduda mayam na chungbiganu kibiganu hera aikoi asuk jamliba bo पापगी वाफम मधु ताबता चाउथोइदी यामना हाइनरमदी मरमदी महाकी मचानुपी पिकलिपी nganthoi amadi machanupa raju yauribanina adubu tawdabadi yadrabanina adumak makhoisu sem sakhi matamdi asum haukhri mayam punamak adugi chana thaknaba punamak chauthoina yum leiriba yumbu aduna paisa puthokutuna sin langpikhi matam matu chauthoina yamna haraujaki asumna tawduna makhoi chaba thappa punamak tawduna ahing aduma leli matam do ahingi pung amamuk tasalaklabani mayam punamak tumthabadi yaramdi khara amadi tumli khara amana tumdi wari watai sanduna leiribani aduga chauthoi amadi yumbu adusu wari watai sanduna leiri yumbu aduna matau karamna haurakkiba amadi matau karamna macha singa kaina rakkiba haibagi wari punamak tamli macha singdo mahakna sarana mata chaduna sembi rakkiba ngaktani aduga makhoina mi oirakba matamdana mapalomda loinamak leikhri aikhoigini haidana yamlaba senpham chahi tha kudingi tharakli senpham sing aduna aikoina karibu kanarugani aikoina pamlibadi macha oibesingi minungsi amadi isu singi kumhei eduni mado ubadi phangdri nakhoina lakka matamdo ai yamna haraukhi nongmai nakhoigi yum masida lakke khanduna leiringai nakhoina phattaba pawasa hana tamlari aduna aina su thabak asigi matangda yama nungaiti nakoina yum masibu aina chalak phalak tawduna namthak tawduna yonselakpani haiduna warawramgani adumna harakpada chauthoina ai karimata khanjadi pabungda adugumba khanmakhibadi leiti adubu aina chingnakhibadi lei yum masida tawriba thabak asi laidi adu leirubadagi haiduna aduna mamang thakta susugumba tawkhiba leikibra haibadu pabungda hangpa lakjabani pambudagi aina chingnakhiba leiti hairi matamaduna haladuna haujikti punamak pharagadabani aikoi nakoi nusi chanana leiminasi hairi asamna tawduna ahing aduma khara haujin khibana pung ani tasankhri matamaduda yum adugi yumthak lomda nupi amana yamna kana laukhibagi khonjela matari chauthoi khangpre khangi chaukhoi nati yum aduda leiriba punamak khanglibani yumthak lomda kana leibagi haiduna paraprap chengkhalpada nupi ama thauri yandru leiramli chauthoina kanano haiduna jingnaba amaga loinana changsilubudadi santhya thauri yalaga leiramki madu ubada chauthoidi makok paiduna phamthakri aduga santhya haiduna lauduna kapli chauthoina santhya haiduna lauduna tengthana oirakpa aduta leiriba mayam punam adusu ipai thabainari amati chauthoigi mo adudasu ningamdana mayam do chut kapnari adumna tawnari ngai tanja aduma kada amaba pakpado chenselakli aduga taromliba mawong aduda mahakna ingangangna kaino taromliba sidi othokpagi mawong haibaduni mayam punna mapung ngaurabaro asumna hairakpada mayam tumin leini chauthoi ingak angangna kaidorobagi oja aigi nupi siba sibu angawba chingbro asumna hairakpada pakpana ibungo nangi nupidi aiga somdo wari sarga leirine laigi thorom tawri la kana kakline nongalam da yasita la ka o driver ning sanglakpadagi nahaki nupigi aiga mangonda kana la kakli asomna hairaga amaiba pakpaga loinana chauthoigi nupi sandhya amadi makhoi miyoi kharaga chengselakli miyoi sing aduga loinana pakpa amadi mahaki nupi sandhya ga mapanda laigi thorom to chin langluribani matamadu chauthoi nena taraduna sandhyada yamna munna yengla changselai aduga mahakna sandhyada airi nahakse thauri yalaga sikhrabu ningure hairakpada sandhyana astaning teko hairakpadi
ꯆꯥꯎꯊꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯗꯨ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯤꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨ ꯅꯤꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯧꯁꯤꯜꯂꯛꯎ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯗꯣꯔꯀꯥꯟꯁꯤꯗ ꯍꯧꯖꯤꯛ ꯊꯕꯛ ꯍꯧꯗꯣꯔꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯕꯅꯤ ꯀꯤꯔꯦꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯅꯤꯄꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯎꯍꯧꯔꯤꯕꯅꯤ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯣꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯌꯥꯝ ꯆꯤꯡꯅꯔꯛꯂꯗꯨꯅ ꯄꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯂꯒ ꯃꯃꯤ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯤ ꯅꯤꯄꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯃꯃꯤꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯎꯞꯁꯟꯗꯨꯅ ꯇꯨꯔꯤ ꯃꯍꯥꯛꯅ ꯎꯞꯁꯟꯗꯨꯅ ꯍꯦꯛ ꯇꯨꯕꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯃꯤ ꯃꯈꯨꯠ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯨꯔꯨ ꯑꯁꯨꯝ ꯄꯨꯊꯔꯛꯂꯤ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯡꯅ ꯐꯨꯝꯈꯤꯅꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯝꯅ ꯄꯨꯊꯈꯤꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯑꯁꯨꯝ ꯄꯨꯊꯔꯛꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯀꯣꯛ ꯂꯣꯏꯅꯃꯛ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯗꯨꯅ ꯊꯦꯛꯀꯠꯂꯒ ꯈꯔ ꯂꯩꯍꯧꯔꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒ ꯂꯩꯃꯥꯏꯗ ꯌꯨꯡꯈꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯌꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏ ꯃꯊꯛ ꯑꯗꯨꯗ ꯆꯤꯡꯈꯠꯈꯤ ꯃꯇꯝ ꯑꯗꯨ ꯅꯤꯄꯥꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯁꯤꯔꯤꯉꯩꯗ ꯌꯨꯝ ꯑꯃꯗ ꯍꯟꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯎꯔꯤ ꯐꯩ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯀꯔꯤꯒꯨꯝꯕ ꯃꯇꯨꯝ ꯑꯃ ꯑꯔꯥꯞꯄꯗ ꯕꯨꯝ ꯂꯥꯎꯅ ꯇꯥꯈꯤꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯍꯧꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯕꯨꯝ ꯂꯥꯎꯅ ꯇꯥꯁꯟꯈꯤꯕ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯄꯥꯛꯄꯅꯗꯤ ꯈꯪꯂꯕꯒꯨꯝ ꯃꯣꯛꯐꯦꯠ ꯇꯧꯔꯒ ꯆꯦꯜꯂꯨ ꯅꯍꯥꯛ ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯕꯒꯤ ꯌꯦꯡꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯄꯥꯛꯄꯗꯤ ꯅꯣꯛꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯗꯣ ꯍꯧꯔꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯖꯩꯒ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯃꯤ ꯖꯩꯒ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯪꯗ ꯆꯠꯂꯒ ꯇꯧꯔꯨꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯁꯨꯃꯥꯡꯒ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯥꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯖꯩꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯖꯩꯒ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯎꯠ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯪꯗ ꯆꯠꯇꯨꯅ ꯊꯤꯟꯗꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯩꯒ ꯇꯧꯕ ꯑꯗꯣ ꯍꯧꯔꯛꯈꯤ ꯖꯩꯒ ꯑꯗꯨ ꯇꯧꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯥꯏꯙꯤꯕꯤ ꯉꯔꯥꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯏꯈꯤꯕꯗꯨ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯘꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯃꯊꯪ ꯍꯩꯖꯤꯟꯗꯨꯅ ꯃꯩꯗꯣ ꯉꯔꯪ ꯆꯥꯛꯍꯜꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯙꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯔꯤ ꯂꯥꯏꯙꯤ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯈꯣꯏꯅ ꯄꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯨ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯊꯪ ꯑꯣꯏꯔ ꯃꯇꯨꯡꯗ ꯍꯟꯅꯨꯍꯟꯕꯅꯤ ꯑꯗꯨꯝꯅ ꯍꯟꯅꯨꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯣꯂꯣꯏꯔꯤꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯂꯥꯏꯕꯦꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯤꯝꯐꯨ ꯉꯥꯡꯅꯔꯗꯨꯅ ꯃꯈꯣꯏ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯙꯤꯕꯤ ꯑꯗꯨꯕꯨ ꯄꯨꯡꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯙꯤꯕꯤ ꯑꯗꯨꯕꯨ ꯄꯣꯂꯣꯏꯕ ꯎꯠ ꯑꯗꯣ ꯄꯨꯂꯞ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯗꯨꯗ ꯊꯤꯟꯗꯣꯛꯂꯨꯔꯤ ꯑꯗꯨꯒ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨ ꯑꯗꯨꯒ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯉꯔꯪ ꯁꯥꯟꯅꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯇꯤ ꯁꯣꯔꯥꯠ ꯑꯃꯗꯤ ꯐꯤꯔꯨꯅꯆꯤꯡꯕ ꯃꯊꯪ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈꯤ
ꯑꯗꯨꯝꯅ ꯍꯦꯛ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯅꯈꯤ꯫ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯊꯣꯏ, ꯁꯟꯙ꯭ꯌꯥ ꯑꯃꯗꯤ ꯉꯥꯟꯊꯣꯏ, ꯔꯥꯖꯨ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯛꯂꯤꯕ ꯌꯨꯝꯕꯨ ꯃꯈꯣꯏ ꯄꯨꯟꯅ 5 ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯄꯥꯛꯄꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ 5 ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯕ ꯑꯃꯗꯤ ꯇꯨꯝꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯌꯨꯝꯕꯨ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯐꯪꯖꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯃꯗꯨ ꯆꯥꯎꯊꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯣ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯖꯗ꯭ꯔꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯍꯜ ꯑꯅꯤꯗꯣ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯔꯥꯖꯨꯒꯤ ꯀꯨꯝꯍꯩꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪ ꯅꯪꯂꯝꯕ ꯂꯥꯏꯙꯤꯒꯤ ꯌꯨꯝ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯝꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯇꯤꯡꯀꯣꯛ ꯂꯩꯀꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫